ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯦꯜꯁꯤ ꯌꯥꯝꯃꯤꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯉꯥꯒ ꯀꯩꯅꯣꯒ ꯊꯣꯡꯕ ꯃꯁꯔꯨꯝꯒ ꯆꯦꯡꯒꯨꯝꯒ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯗꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯌꯦꯔꯨꯝ ꯇꯥꯎ ꯍꯥꯏꯈ꯭ꯔꯦ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯥꯝꯃꯤꯀꯣ ꯉꯁꯤ ꯃꯊꯦꯜꯁꯤ ꯉꯥꯒ ꯆꯦꯡꯒꯨꯝꯒ ꯊꯣꯡꯕ ꯑꯃ ꯌꯥꯎꯔꯦ ꯁꯤꯗ ꯑꯗꯨꯒ ꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯍꯧꯕꯝꯁꯨ ꯌꯥꯎꯔꯦꯀꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯕ ꯍꯧꯔꯒꯦ ngaaga cenggunga thongmani Thôi menu 훨씬 주제.
मैम उसी मतंग है लोसनजरगे लाइक कमेंट सब्सक्राइब तब काउबिगनो मथंगी वीडियो दं थेंनरसि